misunderstanding khara lebdagi lepak miyamna mi painaramba community ani ki marakta khanna chainaba thogakadra haina mi painarambado ngasidi pukta sandongi chilinau sing sandongi leaders sing amdi kwaksa gi social leaders sing jamiat ki koigi luching purel hoibiriba jamiat ulama gi sadar hunggangi boy paipuna maki luching purel hoibiriba hunggangi ozam maki bamdi kendra si gi honorable MLA mingwena panjarogra si thogam sabisi district ki SP additional SP STPO मैम यावना ngasi honorable MLA gi office ta phamin aduna thokriba thodoktugi matangda community ani gyan taminare lepak miyamda sarang gyan tanadaba mi painaba pokirambado akoi masel taptana gyan tanare karigumba mata morte na balaitre hana gumna yamna tanglu laitaba ichilina wagi mari duda punsi mina bagi understanding akoi masel minare lepak miyamna su afabo manipur mo bina ba wena bagi dama yamna santi laina manipur si chapatpa mo wena bu na buda wai pun mga sojok video haina lepak miyam konda kanan aduga marakta akoi agreement amasu community ani ge leadership gi marakta tawre कोई ना memorandum of understanding amasu nasi sahi taunai